Manipur Top Channel ki maikei ki maroi bi pauk sing myam da thamjari ahan bada school service tori ba gari sing angang masing he na pudana ba lenga na khangan ki ba loidana ngasi digi akan ba trap okre sel kha ki khalaga angang sing bu ben manung da ngari nambugum nam laga pu ya roi angang masing he na puram ba sing license ka kani minister school service tori ba gari sing na api ba sit capacity digi he na angang pudana ba traffic control police Wingi SP na sirol amada khangalakli order siga iroi na ngasi degi tungan district sing da traffic amadi Manipur police na akan ba drive sa tawokre traffic control police wingi SP Pramesh arambam na thadurak pa sirol amada lambi gi mi sinba matamda school gi mahiroi sing bu aso engam tho ondana ba lenga na akan ba miyeng sangduna school service tori ba ben yauna makhal khudingi gari sing na akaknaba angang masing kakpuna ba Manipur government ki transport department na kumza English ngani ga taraga mga gi September kun gani thuida akan ba advisory ema thokpa lekre Supreme Court Committee on Road Safety SCORS na su hiramasida akan mamiyeng sangmarasu school service tori ba gari sing da angang krik krik inna tongandana ba thorang lokhatpani gari gi seat capacity degi passenger hapa haibisima logi wangmara tawba thabak oibigi matakta machine lambi gi khudong thiba thaudok thopi sang hanthana bagi maram amasu oiri punama sigi yenglaga maru oina school sing amadi school vehicle association singa angang masingi matangda transport department kumza english singa niga taraga mangagi September kun gani thuri thokiba advisory du ngana satpiu advisory du gi matungina school service tawriba gari singda apiba seat capacity register capacity degi 1.5 times degi hena tongba yadi haina piri maram asina transport department kumza english ngani taraka mapan gi September 3 da thokiba gazette notification namaga mari lena motor vehicle amendment act 2019 gi section 194A gi makari school service story ba angang singi mathakta akan badrab sa thaba horagani Mahiroi singbu lambi ki khudung thiba thokna ba traffic control police wing na lakholak pa thabakta mipung khudimang na mateng pangbiu haina su SP na thadorak pa chirol aduna khangalakli amaromda angang masing ka hena krik krik inna na pubi school ben singi mathakta police na akan ba drive sa thaba hokiba galoina highway in the ben service tawbusing license kaklagani haina minister na warning tokre Bisnupur District Police SP na lusingba police team amasum CRPF ki apun makangbu na ngasi district asida school service tawriba ben sing lakpa angang masing kahena pudabra haina akan badrab sa tabokre angang masing kahena krik krik inna tonghalaga purakpa ben sing fakhi school service tawriba ben sing matak drive sa tabokki ba sigamari leidana sa minister ng thomba berena mahaki Facebook page ta Thadorak war amada Bisnupur SP na lusingba police kangbu amasum CRPF ki apun matim na school service story ba ben sing angang ka hena yamna pudana ba drive sa thaba hore drive asi atay district sing su sa thaba horagani haidi highway in the ben service story ba sing license kaklagani haina se minister na phongtok laduna mi ni angang sing su siang boranati angang sing bu ben manungda ngari nambugum namlaga pubi yaroi sel khakta khanba yadi haibu afam thambaga loina Manipur police amari traffic authority singna sang naini yingsinbagi thabak sa tharagani hanasu pakhatana phongdorakli amarumdana DG BSF na phongdoki bu afam khra mayam na thamsagi center na unified command gi sayana bu loisinga dabani kanglup ani gi marakta buffer zone khaidok libasi laphok kadabani loina media ra ranma paw phong libasi monita tawgadabani haina thamlakli Istera sida hauzik thokliba kangluk irang sigi marakta haukiba numit kharani gi mamangda Myanmar gi ningthina train torok koki lalawa samapalom Manipur sanction grab policy leba si gonemi paini haini namkai lana sanction lagi ba miyoi sunga si istera sida laidiba maitei singi mathakta nai taba thabak sathanaba gi damagda sanction lakani intelligence ki policy na karigumba asumbo ibtara badi Manipur amasum awangong pokta anawba mawongi lalong ama sa tharaglagani haina Assam amasum Arunachal Pradesh ki DGP oina matam sanga thabak toramba BSF ki ex-DG Prakash Singhana national media ra phongdokre hari mana makata na haikibada mamang na kuki militant sing drone amasum rocket attack ya maitei sing na sathakhiba aduna su lamdam asida thokliba irang sigi anawba mas ama uba pangkre New Delhi na tha taraga taruk subna sa tharagliba irang sigi aroiba masum tungkoina satnaba yanaba wakhayama Purakna begidamakta akhang ahi kaya puna nainari ado maina makangluk irang isu khrana maramoiduna yamna aruba phiba mama oirakli mamang sa English ngani ga kungo humdoi gi me gi ahum degi horaki birang asi
lanai mioi khrana rajniti gi kudong chaba launaba honabada pakthok sakthorkhibani manipurda lairiba kuki na singba community sigi marakta nahunana ama toira laimina hanana ba khongtang lokhotpam thu yaiki kuki ama sumite ni gi asigi marakta khutsem gi oina khaidokna haliba buffer zone asi tamna tamna kanglup ani gi mioi sing maning tamna satpa yanaba lathokadabani hairiba buffer zone sing asi hek lathokhibaga imunai mutana ba khra di tholak pai adubu tamna tamna santi hanjilangna bagi damakta asiguma kudong thibasi khangwa tabani maitai masung kuki purki mioi sing delhi da sindna unahana ba thawrang sing pekhatpana masigi warusin lakna bagi lambi am oigani intelligence bureau gi miyang makhada furup ani asigi mioi singna lanphamdagi lamna makhogi pendaba sing adu phongdokna duna yana bama purakna bokhona gadabani asiguma thawong sing pekhatpana matam kya gi matungdadi yana ba purakani Marasida istera sida lairiba furu kudimakna makhoi makhoi gi mari lainaba mioi singi mafamda social media gi pungning thawganingai oiba message sing thagadabani haidi central agency sing na manipur social media da phongdoknarakliba wafam sing asi kupna monitor tawgadabani memari gi ain kaina sanglakliba kuki militant sing asi akan mamongda thingadabani cross border terrorism gi thawong sing thingadabani border samal khaba gi thabak atubada losingadabani amaromdana asumna report tawri extortion amasung abduction maram oiraga aphaspa thamlakpa yari state asida hauji thokliba kanglu ki irang asigi manungla khulai paiba mioi kyana miyamna nam haduna sel khaiba masum phaba punbagi thawong kya satharakpa sina maram oiraga aphaspa lakthraba beli district singna muhan aphaspa thamjalakpa yana leidi haina senior union government ki official amana phongdokre hari senior official asina makata na phongdokhibada manipur tha taruki oina aphaspa extend tawkhibadu September 23 loire adubu lairibirang sigi marakta khulai paibisna kayan thong kya sathabasna maram oiraga union government gi maikeri aphaspa withdraw tawkhraba beli district singda muhana aphaspa thamjalakpa yari singi area singdadi hanadagi hauna disturb area status ki matana muhana aphaspa thamnibani manipur gi oina district taraga turuk lairibas da beli gi oina ti aphaspa lathokhrabani lairibirang sigi marakta manipur nongmai paiba mi gi masing hengalakpa namhadunu sel khaiba masami phami pungi sang hengalaknibasi union government yamna section lawi singa masung tam gi district animakta nongmai paiba masum village volunteer gi masing leptna hengalakli valley district aphaspa thamdabana armed forces gi mapung fan operate tawna ba hona ba kudong sa da kya mayunari manipur hausik lairiba phiba masi yamna kiningai oiri namhadunu sel khaiba masumi phami pungi sang hengalakli adubu security ki mekedi gi haukiba tha taraga turki matamasida hingsa gi thawdok singa mari lainana miyoi chawnga ga kunthra gumloi fakhre nomai kapna bagi thawdok cham ga kunthra ga taruk thokre sai sigi january amadagi july kunthra gamdai fawbadu khulai paibi singna mi phami pundaw bagi case yang ketre laiki hairiba matamasida extremist ani ga manga pakhi hauji thokliba kangluk irang sina manipur gi singkhong singyada insurgent group sing da sauna mateng pangli Hariba group sing asi ayambana Myanmar operate tawbani koki militant sing asi na home ministry ga su agreement sign tawnai aduga maitai gi oinadi pamainu lusingba UNLF ki kangbu natana atai di ben organization sing ni mamang sai gi July 10 ga mathuida Myanmar based toba terror outfit sing asi na government gi mayokta lal horiba sigi matangda thigana basu moto case mu register tawkhre haidina su pausna makhatarakli atopa pawmana Bablu Lutongma Makhatana public platform da Tulapa Yare Haiduna Mayum the Satun warning tokre. Human rights activist Bablu Lutongma Makhatana public platforms in the Toka Yare Henangasi Ayuk Maite Lifun Tomi sing the Mayum the Satun warning tokre Hadi. Impal West District Manung Sadma Kokaitel Tiam Lakai the Labor Bablu Lutongmong Yumda Ngasi Ayuk Maite Lipun Tomi sing the Satuna Mak Amohana public platforms in the Tolaka Yare Hen Imungi Mio section Watam Lakivan Hadi. Panwayabadi human rights activist Bablu Lutongmna Kuki militant sing the Mateng Pang Hen Maral Sibuluna, Makapuna Tabuk Minari Bamishina, Mangonda Gilam the Lainava, Maite Lipun Rang press media Kutang the Akan Wapum Tamkiba Lake Rabani. Maite Lipun Makedi Tamkibu Wapum Gimatung in a Bablu Lutongmna, Mitema Wera Kuki immigrants in the Pong Namating Pangdun House Toliba, Irang Sibu Mite in a Hovani Hen Aran propaganda Kaya Sandokaduri, Sandokli. Masida Snatana, Tampaki Mapam sing the search amata late have a wapum Mahana, Aran Mamong, national media the Fondo Kibalake. Mamang the Subablu Lutongum, PDF women wingy commander Nupiama Impal Manunda, Lepam Zapam Piduna Lot no Tamlambiki water like Ravene. Bablu Lutongum the advocate Amadi, Manipur, Maite, Bangalore Association Pulaga Mite Yamadi Kuki, Gimme Pamama Pangto Navonari Basisu.
lepnaba khangkhibani loinana bablu loitongbamna miyamgi mayukta thabak torak taragadi miyamgi iho amasu lakpu yai haina section wa thamkhibani haina su pau sida makhatana phongdorakli atopa pau mana red zone mafam singoina job card ki NMMS matam khar komthokpiu maniksan job card ki thabak subada satnariba national mobile monitoring system NMMS asi red zone mafam singoina di matam khar komthokpiu haina phumlo gram panchayat ki chairperson maisna maniksan na mari lenaba singi pungning singsilakli Manipur Press Club tanga si paumising unaba ma da state asida thokliba lana sina soalaba phumlo maikai da leiriba red zone gi mafam singi miyam gi mauchiladuna maniksan na phongdokhibada irang asi tholakpadagi ngasi su phumlo senjam sirang kautruk phayeng amadi kadangwana sing mafam singda drone dagi bom thadarakpa yauna thaudok kya thoklibni asigumba mafam singda MGNREGA gi job card ki thabak sunaba miyoi sani ga yankai punsin bhaibisi araibna tekhi Mana makha taradun hai red zone oidun hai riba mafam sing asida security ki oina zamana sing ma kya sijanabana job card thabak subgi national mobile monitoring system sijanaba honabada sauna khudong sada kya mayung hali maram asina mari renaba authority na red zone mafam sing gi oina di system asi matam khra sanhandana ba komthokyu waba awaba mayung nariba miyam gi yengduna atop pambai ama sijanaduna job card ki thaba asi subu yana ba senbiu hai rensu pausda makhatari Makasa tharak point to perform athuba matam ADC Mikhal pangthokadabani INF ahen autonomy amadi financial power laigadaba ADC Mikhal athuba matam na pangthokadabani haina Imphal Naga Forum na phongdorakpaga loinana apiba matam amagi manungda ADC Mikhal pangthokta patarabadi makhal makha kya gi khungjang changsilagani haina Imphal Naga Forum INF na phongdorakli INF ki sirolamada Manipur laingakna local body singi Mikhal local body sing maru oina municipalities panchayat amadi ADC Mikhal pangthoklagani haina kyarag hana wasakraba sunga sifawa thabak to onthoktana leidi thenglabus thengna sayesi gi jun tarago humdoira phamkiba state cabinet mifamna local body mifam pangthoknabagi matangda warep ama lokhiba galojana warep adugi matangda hill area committee gi wakhalon su hanglakpa leidi Secretary to Minister Ningthaujam Geoffrey Jun Kungamarida Special Chief Secretary da Sirol ama iduna ADC Mikhal pangthoknabagi matangda Hill Area Committee HAC da khanbasu laikre taseng ADC Mikhal asi kumja English nganiga kungi Jun thada pangthokadabane adubu COVID-19 pandemic lakpadagi Mikhal asi yaithokibane adubu state amadi parliamentary Mikhal di pandemic manungda adumak hena nung pangthokhi Hena nungai ADC pangthoknabagi matangna Hill Area Committee gi chairman singi MLA singi weba mifam pangthoktuna khannaba amata leitaba sini asigumba phibam lakpadagi Imphal Naga Forum gi maikedi gi district taruk ki ADC Mikhal pangthoknaba matam ama lepnaba Hill Area Committee da taksinduna lakli adubunga si phawa singi MLA singa punna mifam ama pangthoknaba HAC gi chairman sinduna legi maram asina athuba matamda ADC Mikhal pangthoknabaga mari leina Hill Area Committee na warep ama lauduna state government khangadabani athuba matamda Mikhal pangthoknaba honadrabadi makhal makha kya gi akan mokhongjang sing changsilagani hari atopa pawmana denubikangzam na people's choice ki best national costume gi title fangre Gujarat ki Miss Riya Singhana Miss Universe India 2024 takhibaga loinana Mexico da pangthokadoriba Miss Universe 2024 da India gi motsinduna saruk yaragani loinana Manipur gi denubikangzam da people's choice ki best national costume gi title pirakre ngara numidang Rajasthan gi Jaipur da leiba G study ora pangthokiba Miss Universe India 2024 pageant gi grand finale da Manipur gi denubikangzam da Manipuri poloi gi fizol da title asi pirakhibani loinana sei gi November 13 ta Mexico da pangthokodoriba Miss Universe 2024 da India gi mutsinduna Gujarat gi Riya Singhana saruk yaragani hari hairiba sida national pageant gi top 20 selection sai ena bathokle best national costume award withdraw tawkhre hari masida saknairaba fashion designer Robert Norem na yamna kana penda phongtokre fashion designer cinema ki Facebook thadoraki borol mada haibina top 20 ki selection adu da denubikangzam yaphongtokni selection asida Manipur miyam nuaitaba phawi denubikangzam asi competition adu da thoidok hendokpa performance pikhiba
aduna national pageant adugi top 20 gi list yaurakani haina yamna asa tawkhibani adubo selection gi mo aduda pendabadi gi fashion designer robert nauremna best national costume award adu withdraw tawkhibani selection process aduda pendabana maram oiraga award adu lawrubi wantuk laiti haina phongdokhi hari loishilakpo oina topapo Myanmar gi rebel leaders in Delhi da pangtokadaba seminar invite tawkhre hari agency report on Narakli, India ki Maikedi Myanmar Sathariba Rasniti da sound of home moina, Zuntalinga ki make the Kulai Python Lal Ho River Rebel Lusing Basing, New Delhi the Pankokadava seminar Amada Sargana invite of Kre. Kumza English Aniga Kungamatu February Amada Zuntana Mikal Tauduna Kanbalenga, Ku Tauduna Pashlava Matung, Myanmar Gilenga, Spy Passion Kivadiki, Lebak Manungi Land Topa Horaki. Myanmar Lebak Manungi Lan Asina Mara Moitana Myanmar Lona kilometer listing amaga Satruko Yankai Sang India Yankai Parinda Maru infrastructure project kaya Maham Taba Hawalaki Madugi Matung Matam Sang India government Myanmar Gizuntada Mating Pang Dun Upper Maritam Duna Lakibane Adubo Han Leramba India ki policy to Hongo to Zunta Gimek to Kulai Pai Duna Land Horiba Amasung Rebel Sarkarama Linkaliba National Unity Government Amadi Sin Rakhaina Masum Kasan State ki revolution wasing New Delhi the Pankokadava seminar Sarugyanaba invite people had it. High seminar si India government seal Thadaduna Linkatpa Sandian Council of World Affairs National say Sigi November Takai the Pankokadavane. High Council si the India ki Foreign Minister S. Jaishankar's member Oina, member Am Oivani. Myanmar rebel leaders in Sarugyanaba invite people India the Pankokadava seminar si Constitutionalism and Federalism Haibasi the Pankokadabane, Adubamasi Makada Tava Atopa Warol be Fondopoletri, High Seminar Sida, Myanmar Zuntagi Langa Kim Hutsing Su invite P. Hibra Haiba, P. Hibra Haina, like Haitabandri, Amurum the Myanmar ethnic rebel group Ama Oriba, Sinesnan Front Ki by Chairman Sui Kargi Makedi, India Seminar Sida Makogi, Mihutagani, Maramdi. Myanmar Lenga Kimihut Nataba Rebel Kangbuda invite Torapasi Handang Ahan Mane, Masi Apapa Kongtanga Manahari. Ningsing Mayab New Delhi the Zundagi Merk Labising among the official Oina Loina Yaukitri, Hanak the India Gilan Mimihut Kangbu Ama Myanmar Satuna Lebaniki Marie Sassanana Borisanaki, Adobo Sinistel Amadi, Rakhine State Nasing Indiana Sel Thaduna Kaladan Multimodal Transit Project Nasing Mapakaliba Mapam Sing Asita, Arakan Army Kudum Sansinduna Makogi, Makata Tamki Basidagi, India Kongkom Handok Prahibiki Tazava, Lady and Spouse and Makatan Spali.